Pakshana pangthokadauri chingdana cookie shingna numit asibu separation day haina ningsing thauram pangthokadauri cookie singna separation day gi thauram pangthokpada Manipur lengakna ayaba pikre thadau amadi maitai na Manipur gi integrity ngakpa ST list gi any cookie tribe lauthokpa amadi NRC chatna hanba haina yanakre huyen lan pauda May ahum lisingani ga shubna kunga humdoidagi cookie jo terrorist singna maitai da atamnana chatharakiba tamthiraba lan ngasi chahi ani mapung phare lan nanglaba furup nasu ningsing thauram pangthokani cookie jo terrorist singna su pangthokadori Churachandpur gi tungboida ITLF na sinduna pangthokadaba thauram gi ayaba district magistrate na pikre Mizoram ki Chief Minister Laldu Homagi Mahuta Saruk Yagani Hairakhiba Mahaki Advisor su laklaroi hairakle Sanalai Pakta Manipur People's Convention da miyamna laugadaba firep kanaduna warep laugani kokomi miyamna sinthale piu makhal amatagi harau kumai pangthokpiganu me humningsing numit pangthoklagani folks MLA Singh Punchin Kare me taraga humdoi faubada anauba lengak semgadauri Pokna famda maitai su cookie su ngasi Manipur gi irang chahi ani mapung fabagi thauram pangthokadauri ngasi gi miyam gi mifamda punna saruk yaminasi folks security gi akan ba checking tharang laukhat khre Sangai Express ta Manipur gi irang chahi ani pharak pabu ningsing gadauri kokomi miyamna saruk yabiu folks miyamna mapung fahan biu amuko achet pa firep longminasi governor ga speaker ga unakre miyam gi lengak laklagani thajai aidana sumna tongan ba ichel express ta Manipur gi irang chahi ani mapung farak pagi thauram sintha leptuna pangthoklagani akan ba security gi chection thaurang lokhat kre any cookie tribe ST list gi Lauthok naba thadau maitai COSO singna Delhi da discourse pangthokre speaker na governor unakre Manipura popular government ama athuba da samlakpa yabagi thajaba leire haina speaker celebrator na phongdokli Hauji khoigi analysis asi makha chathajaboina oja khoigi Ichel Express da yauriba khoigi Manipur gi irang chehe ni mapung pharakpagi thauram sintha leptana pangthoklagani akanba security gi chection thaurang lokhat khre haibisi gi matangda oja khoigi ngasi folks na sudumak moigi maikai dagi pirei amukon na su pirei kokomi na su pirei people's convention masida tongan ba khoigi mapung phan biduna achetpa firep longminasi haidana pangthokli masida hairiba khoigi cookie amasung maitai ani maki hairiba ngasigi megi tang ahumsi chahi ani phabanumini masida maitai khaktana tana cookie singsu separation day haina pangthok pasida magistrate na Manipur gi lenga na yaba pikre hairi oja sigi matangda oja nakalamaromda cookie singi su chahi ani phaba budi phaba makni madumak oitarga su makoina jathariba thawong sing sidi terrorist ki thawong sing ni haidana leire aduga adugi mathakta makoina taliba demand si separate administration ni
separate administration taliba kangbu amabu adusu amuk makoina taliba separate administration sidi Union Home Minister na kaidawngay da piraroi haidana lauthokrabani adugumba kanglup amana makoigi separation day pangthokpada magistrate na ayaba pibasisu oza simaksu dumak ngaktabang amde oza masigi sahi ani pharakpagi matang sida makoigi su separation day pangthokli ekhoi su sida mayam punsandana people convention day haina pangthoi oza ge oba mot kari thambini thambi. Okay, thank you Heeyaileima amata kogi New TV, Noise Window TV ki viewers sing busu kai kumnaba nalukpa thamjari sisi amna nungai taba puwari Manipur gi haiba tare sahi ani mapung pharakpa ningsing bai baduni ningsing base koina solution thama gi awaba si kokna bagi lambi thina bagi adugumba haiba tare Manipur miyam koi tangdu laitaba phangdana ngasi si pulap pundana hona minaga dori ko masimak indigenous people haiba tare yelho mi singi magi rights haiba tare magi hingnabagi lambida sangjalakpa koi thurup lon haiba tare Manipur gi masigi wari ni tasengna Heeyaileima mi tha si sum akoina ningsang bada su yamna nungai tabana punba koi ki Manipur gi puwari da laikiba pot sa koi thengnei ko kudam moina habda se 1942 gi koigi me 10 haiba tare saida imphal daga Japanese bomb ga thadagi ban numit adu koi woirim ni ko then ta koigi 1947 da ahan moina koigi Assam land revenue regulation ko 1996 anaba hogri bani me thaja Manipuri puwari dai khoidam lairi then koi lamjan me hijam ira bot na koi khulai pai gi lal hobo ngasai gi Manipur gi when haunaba communist lal hoga si ngasai gi 1950 gi me tha da koi record adum lei ko mai tawdana aikoina even maitai marup haiba tare maitai marup sibauda 1945 ki May 14 da haudo ki bagi akoi lei natra then da koi gi Milan gi maitai me ngasi akoi chatnaraktana apung phana laiba kholiba mayam ga se koi 2005 ki May tha da ko May 18 sai daga thokri bani aduna April May se Manipur puwari da yamna kupnai koina naina ba sangi ko April da khongjom lan akoi pangthok tana ko tokna ko tawre ko aduna April May si gi saruk amoy nga si di May 3 haiba tare 2003 gi kan hai gi May 3 gi nungai to ba thokki bi nga si sahi kano koi ani mapung phabagi adugum laba ningsing ba haiba tare awa ba ningsing ba husin loidri ba chathari pot amani hari ba ngasi miyamna ase apungoina kokomina so ba miyang gi oiba convention pangthoka dore ko then si folks na magi ningsing na lak ko magi mayam punjan bagi kano chu pangthoka dore amuko na paujen pi dana masi unity da yumpham moidana paujen pi bagi kano leire tasengna hari basing asi ekoina tongan tongnai haina longning de amaram di miyam gi damukta leiriba khanna ba CSO maming leiraba singni aina thamjage then hari basing asina pibham to ko makoi gi message ngasi gi numit ko tangdu laita draba haurakhi bagi numit asida pibham to ko paujen ni togum to thabak singni miyam masidi da thawai hakchang yauna saruk yagadabani ingadabani haina ai thamningi aduga hariba kanumit asi tasengna amatta oina ko tongan paujen pinaraga su miyang gi consensus soiba akoi Manipur gi territorial integrity kaiba yade haiba furu kuntra ga manga taruk tare leiminari basigi apun bagi lingjen amatta oibagi manana sakhot minabagi mayam singase masi kaidna chahili sangsina lagli base chathaga dabani haiba hariba period sing asida akoi gi khenaba laite haina lawi ko amaramaduna hariba sing asi akoi ngasi misida ko ningsingi loina tasengna ngasi khoi like kokomi then amuko fox ko na ojik khoi na ngasi haiba nimisi da ningsing ni ba nainari ba khoi miyam na khanna minaga dori ba pose tai karisunate masi right of the indigenous people gi kanoni haiba kanoni nai thamjage masi history of the part of indigenous people's movement aduina thamjage ko amaramde aikoina hariba 1970s gi matamda laiba indigenous people gi concept akoi haurakre ko aduna haiba mayam singa sigi lakra matung 1982 da akoi United Nations ki
akoi declaration of the indigenous people ki kano koi pot lakre ko adagi lak indigenous ari yellow phuluk ki itihas lakhi ba siri adamaina 70s ki natraga 82s ki matumda develop lakhi ba dagi August 9 haiba August ki tang mapan ji akoina day of indigenous peoples ko worlds ki oina koi khanadna koi observe tawna laibani dana masigi manung channa laibada manipur gi yellow furup haiba tare manipuri furup se masi akoi gi ariba matam dagi laaba magi akoi handan handana akoi gi hai gre ko akoi dama establish laiba ma ki historical background leijaba jagi civilization kano leijaba ko representation ta moina lakshaba adugumba manipur gi furup kuntra mari ma taruki apun bagi lingjen asi akoi indigenous people ta oirabani koi ko hariba mayam sing criteria indigenous people yenga kanda aduna hojik akoina lairiba indigenous people gi mariam da lairiba issue se akoi gi magi kano si right si maruin mapung ahum thongna ikoina sum ui ko koi land right haiba lamgi rights asidani akoina koi territorial integrity se masi ngarangi akoi 1949 da bharat til matung sem panati masi mamang la sahi kaya ning tho humdra ga taruk ka pan bagi period ta ko 33 gi hawra dum lakshal puduna maki kano si historically evolved to territory ni haibani da ai banta Montevideo convention ga na world gi yanari parameter do maintain tawraga koi masi naina ko pot abani haibu land right kai bi yaro haibu gi meaning asigi na misida koina interpret to do se koi miam na ko then culture and preservation haibu tare ai koi furup kuntra tare ni pan gi leijari ba akoi gi furup sing asigi magi unique dress na costume culture ko magi thought in the belief system se yamna leader ba haibu tare ko cosmology mythology yamna rich choina laiba posak am yumpham mora sagala ka poni hariba culture and right ching se masi protect and preservation and sustainable kan way amada puthaga dong ni haibi right adu masi talibani then environment and justice ko akoi bagi ko environment yaudana hingba akoi mioi ban ngamdi jiyo ko dim ngamdi adu environment right che masi su masi ni misi yauri bani maramaduna matang sidani aikoina hariba khoi sin kuki kanguna poppy cultivation mayam tharga deforestation tauba dagi maduna maram moir kana koi da inga sa khenarakpa ko climate change ki adagi mayam ma kanu gi weather adagi ma gi kanu mam khenarak tanga sidi ising gi koi gi flow ma gi natural flow mayam je loi ma kai ba kholi ba mayam singa se masi gi protect tau jaga dawni hariba wakhalon singa se ngasi gi hariba da kan issue si da yawi aduna me thi da la iba impact se akoi da another sapu mani na koina loba yai adubo masi koi mai pa thengna gani maram di koina si manaba amasung masi ga dagi hena sathi ba sai tari khunta pa koi thengna gre koi nan tho ga koi hinga ga lai ko amuka hanjana hai jine british ki makara sai yang kai taru ko koi dum leire ko ngasai gi kutum hinga la isini ben british ki har kadang sai me tha ji gi importance to musuni jangai adum kanani hai ba me kanogi matam du da british na sai tara tare ka palak pa adwai da ning thau da sinarak pagi matam ga je me tha da wei bani ko koi gi aduna samai tawdana british ki makha da adu hingi horik su india gi makha da ho controversial in contentiously koi march tawre or annexation ni aduna koi national convention manipur marja again 1993 ga ju lai dana koi lairi bani ko anu hari mayam sing asi da la iba posting asi koi gi indigenous people to furu kuntra tari ni pan gi ori ba koi gi hak se koi ngak tu puta bang ngam libra ngam da bra sini ngam da gi question du lak da gi ni koi la ise masi da chai thing pirak pani jai gi kano gi 17th century daga lusai hills ka la aga lusai hills gi kana 18th century da manipur sang ki ba ko aga sin kuki hari group se masi gi aga sai thing sina ai khoi da ngasi pirak pa pot aduni akoi gi safu da ko aduga hari basi mapung moina akoina 1980s ki matam daga mahiroi gi ko July August ga mahiroi ga government mani ko yana ba foreigners ki i ho da yana gi ba 1951 gi biazar ai ba tare madu gi mamang da laki ba ngasi nasai thadau ga pan gi ba do akoi gi khongjai hana khangna ba isini naw sing che akoi indigenous oina lawre ga ina lakpa adu makhoi gumba natta ba makoi gi matung da lakpa 51 gi matung da lakpa ko adu gumba
kari hai bitare khoi na phum ta da ba han ina hari sini ma koi mama lebak ne khanja da ba machin manau ni phurup me am che khanja da ba me am sina ma sai gi manipur thugai na ba gi lalong ma sin ba hai bitare masida aina masigi wahan toksida kano Heeyaileima I khara adum sangdare amano ITG how weak India is inga si khangi paam da khangi handa ki sai ani sida India si am son malai ba amra aina lowi hai bagi kano si question je maramdi mana propaganda oinal tau leibra issue kudi makse loisan bangam da malami conflict situation hai batare malam sida amna magi kano popularity magi propaganda sa sa ga su laita ba sai historically factual mayam amana ngasai gi Allah le khalaba sin kuki kangbu sing asina me 3 da ko hujik hai jo home minister na bo sungi piro ga na hai gre hai ri posak ase khangla me 3 da gi asigum ba illegal oiba yamna akal gi immoral oiba hai ba tare genocide no activities mayam ma kanda sathara ga lakpa aduga asigum mayam ase na ngasai gi internet displaced person mayam thok ta na wana kaya ta da na mi chat chan alesing kum phum ra displaced tori ba mi chani yem to sire I mayam sing ase the involve male accused na culprit oi riba asin kuki gi ngasai gi 51 gi matung da lakpa aka myu sing ado ngasi bok dandi pi bangam da ba ko even hangtu ani han PR laire president run gi direct inimited suspension da laire ga mo involve to rabani adu ma koina even kano bok da national highway bok da aka hangtu pangam da gi lai mayam sing yun yeng kan ni da ina kano ngasai gi leina lak maya da percent thajang ga su ngasai gi kano ngam da base masi da kari no masi da yam son bra ba question du ni da ina laujari badi natre haira ga na taseng na tawgi au tori bra hai ba mayam sing asigi ni misin nainara kani ko ngasi horen convention da nainara kani adagi message pinariba mukogi kari gi da yauri ko adagi folks ki kana da yauri mahari ba mayam sing ase koi observation tawsi miyam attentively akoi ngasi gi misida morally physically ko mayam se phajana akoi yaumina si har sau yamina si hai ba pun se aham ra thamge ko ya okay tagachari uza Azayam interesting oiba mana muk sida MLA sing punchin kre me tara ga humdoi fauda nova lengak shem ga dawi haidana kui sana lepak ta dana tana tongan ba kui pauchi sing the headline when yauri masida kui BJP havidi biren gi anti government biren the anti oramba BJP masamat ki MLA sing biren bu yaram da ba sing su yare punchille Kuigi President rules in a town, pardon a mamanga, Makoi, Lengak Shem Gadawi, I hide the nose at Tamle. But see, I do the Natan Hantang, Eprilitan Kungama Pansida, MLA, Makoi Kungama Twina, Sahito Dana, Union Home Minister, da Satana Cherol Pishalivani, Prime Minister Gi, Officer Satana, Makoi Home represent out than Pishalivani. Was that Nakalam the Habidi PR lakpana phai khalam batagi PR sisu mana nena ta bam ta purak pangam drabanina akoi miam gi mandate ta ID lengak na khoi di government of India na mukhalaka dori bani akoi si gi any XYZ A natraga B natraga khalai basida akoi support tawjare aduga hai ba sina akoi lebak ki chief minister ma oi bada khoi yazaragi ha ba warol se hai basida yauri Azasi maksu taseng namak masi tabak oinon thoragadi masi yam phai haba wapam ni ozagi mota di kari ma aduni kana mamangi question ga ai luraba manipur gi phibam sai ani gi waraba kogi miyam hakar launaraba tanja sida ko bo tu lepsalure ka saluramnina government du adum semnaba onaba si moiju thabak selim ni ko wari ni moiju ko andagi popular government laiba masung laitaba haiba kano siga manipur gi kano siga akoina observation ama to sangi lairaga na kana ba karino laijaga na kari kano adugi phibam bogda laiba manipur miyam gi awabani haibani da tasena democracy set palibak amada miyam na khanna mihutna laibak semlaga miyam nuwa yai thobagi wari masigi socialism ko sigum da democracy de yumpham oibagi wari si mioi bagi itihas ni ya wana mi lising lakh kaya siraka da dictatorial kano administration anarchy ko sigum ba mayam ama koi feudalism gi mayam lan thu ka democracy socialism lak tanai koi
laibani madugi fajaraba pandam mayamdo madugi mamido Manipurna 1950s dagi election taro lakpasida ko akoida madugi mamido akoi tadabagi Manipur miyamgi experience ni ase akoi thengnari je ko akoi maning tamna lakhiba Manipur ko 1949 da akoi Parsi state adum namjal laga thammidu ni kwai handaba tai tare 57 na mu ramgani ko amuk hen handaba union territory gi state asda mu namdaraga thammaga amuk laini ko adagi marak 1960s ki matamda Nagaland ma kari state pithokra matungda thengna miyang gi hoga khar tawra 1972 da koi state local fangim ni ko adamai tawduna lakpasigi itihas ki kanu sida aikoida adum handana yengba adagi sakot pagi apu oina aikoi amatani ko khalla kanda lenga aga akoi asengba kanu isai naun ko gaina khallaga lenga pagi mami ita taraktabagi experience ni Manipur miyamna akoi nga si thengnara ibase ko hirang puding makta akoi sakotaba wabagi hibam akoi thengnari bani ko adugi example 1970s gi matam gi nisagi ipakta akoi mayam ama akoi loisannaba laknaba ko pendraba kholau mayam ama lakhiba ko na kaya ama akoi siba masa soinaiba ko and then 19 armed forces special power 1958 lakhiba gi awa sai thing mayam da akoi history ko gi manorama gi akan history laira Chanu Rose gi kano laira adagi hanjaubi gi akoi ngase taba sanjip ravina ko then prabahini phamung nei pasiba gi wari sigum mayam se akoi kano thengna lakpa laidana athengna miyam gi hoda kangla si kon bedi kanoni da akoi gi posak si chap chana pibi laga leibam thopojing mayam sing asi lehalla kanda akoi gi yamna sengna development approach adagi asan khumjin bagi potu irak lakhi da hai batare ko sigma mayam sing asi thengnara lakpani na akoi hoji popular kanoji aina sang li jatai ke sunata hoji ta PR lakhi taktingi mamangi PR di sahi tha hum bhadri dana saka akoi gi popular government di sahi ke ano le ri do adu kari kana gi kanari gi hai bu kaino dunida aduna anyway popular government laibe sidi yam phai ka masidi aseng ba miyam gi mihutna ni hairaga di ma gi government laibe sidi ekhoni hena pami hai banida tawbudi tawthorak pa thabak mayam da ngasai maset khongche be haina ba man bagumba da laidana party masen ne khana ba BJP Congress ki launa ba dun hena maru hui budum lobugumba hayo common cause ajina karino aduga political gi oi ba magi democratic kana si professional rivalry hai batare ko akoi mana mana bada yana political oina yamna kano conscious oina sangjen mala sangjen mina ba competitive kano di akoi kesu kai di hai bani da approach di adu bu hekta amiyang gi issues mayam sida akoi isa sa da ba adi kari laka da be furup lon gi ni ne da ba adegi sigum mayam se akoi tawba sangi hai bani da adi Manipur gi even label land laws ye akoi kano ni adum kan state amagi head government lairaga di madu semtong na baga si adum mamang khara hona grabani am committed oina sangjang gadong ni habani da lel lo da kaina sori si kaino leide akoi sida ha ki oibo kanu tawrakan da akoi da madu yoibo mahai dum yam sahan da leide akoi population commission laigre adagi akoi boundary gi kari gi mayam laigre fencing gi kari am akoi gi hek kala tawbu matamda wahai da tawgiba leidana lenop akoi gi kanu ne inaugural pillars hai batare ko kan hogdok pagi oiba pillar mayam yung leibagi makha tan tatsadabagi ko sum mayam ma sum leibachina ikoi si pen phatabani aduga thajabu watpani aduna popular government leading this thokiba issue mayam loisannaba thoi sena honaba manba mandabagi adugi committed oidabagi ko mayam leira political advantage millions longna bana hena hengi bagumba then la matung su koi PR su kan kana daba swaidani akoina people masana masagi oiba phirep ko government na sungamdraba aduga kana center na sungamdraba state na sungamdraga di miyam na let the people decide haidana oza scholars in the book thamai ba mayam se adunga sidi madugi warip ni ngasi akoina rally satana convention tawdana message pidana akoi se honari ba mayam se people ji is the voice of kanuni god haribani people's voice se aduna ngasi gi concept to hena maru boiba kanune lawi adu government is sembo wisnu but with consciously about the heritage, about the values of Manipuri society ko amasi khare hena kanu tawga sangsal laga sembado madu kanu wensi haiba kanu se amasi ai thamge ko Heeyaileima
Okay. Tagachari uza. Azaduga amuk masida Manipura ngasi me hongi ningsing thauram tampakta paksana pangthokadori chingda kuki singna numit asibu separation day haina ningsing thauram pangthokadori hai basida uza yamna habadi masida akhoi che pauche singida sumu akanba security chathari akanba security thamli haidana thamli bako aduma pu ngasi akhoi gi mitei gi maikai dagi thamli ba seumba tongan tongan ba kokomi amadi folks amukona akhoi people convention pangthok pasida akhoi khutta khulai pai badi ude oja aduma pu hairi ba makhoi gi separation day se pangthok pada makhoi gi naha singjina makhutta khulai pai ga phongna chatpagi photo se oja masida nahar huyelan pau da su yawi naharol gi thaudang da su yawi oja se da yawi sine shibu nakalamarom da haidi magistrate na ayaba pigre haraga section thaurang di lokhat le hai section thaurang je imphal khakta da lokhat labra moigi separation day pangthok pada phongna khulai pai raga chatpagi kari mathau tai how kiba 2023 gi how kiba irang du da su makoi rally mass protest rally du madu da su dum phong khulai paraga chatki bo masida ne boza president rule lai bagi kana basi president rule gi magi tawbam thokpa thabak thoram je only ai akhoi gi tampa khamta da tawra bhai bagi chingna bam su ja lekhalei ba sigi matang se ja kari thambini Heeyaileima masi hoi ahan madadi khara ngam mani kona di ngaksel lakthera maram di hariba mamangi me thidi release chapada su ko khulai pairaga dum yaushan ba satagi mahiroi ki release ni di hairaga ko hojik su khabar ga hapai ba khulai masi mogi tawhum thokpa maturity leitaba mayam du da adum khoi gi puppet hai batare ko string dance ki thauri masa ma tawraga laijibi jagoi san bagi kano adugi role loina usal eda moigi kano je ko hoju goram gani na khalli ko moigi hata kanam hai bu tawdui ni dina moigi ada hai ba mi khare engine ba khare yauri sine ba ka tawri se aduna matang sida akoi di khara wani maitei natraga maitei coconut tribes indigenous people hai batare yellow fruit sing asidi sai insan ba question ba keno se khara wagani ye maramdi akoi gi maturity leijai akoi gi history leijai akoi gi heritage leijai akoi gi oiba everything akoi gi keno se kano music civilization gi part se akoi de leijai hai bani akoi puru kuntra mari manga taruki maram aduna akoi si kano da absorption assimilation gi process ta hekta yada ba hai batare ko aduna akoi si apik puru pau de lising ani dang leiba kharam nungam gi ma adi koireng kom leidana akoi adum chai yam hinga ko je hojik su dum sinana hingminari dana samai tawdana akoi da federalism gi oiro socialism oiro democratic process oiro ta sengna akoi masin pagi chaina bai wani akoi yam thawangna dum lakhi bani hojik hingminaga dawni maramna sigi concept ta manipur haiba identity se masidi historical evolve to bani mang suya yaroi gaina lakpasida masi muthaning ba haiba tare masigi identity je ko even say bharat itself say 1950 gi mang da leram ponte da constitution ga ja adu akoi di adum nai odi mamang da adum british ki makha da lak pro 47 gi manipur state constitution ek lak tana lai gra bane ko adi mamang da koi treaty me am taw lak ra bane ba simu ma yang gi posi ga se muthaning ba man ba kanoma yaubra aduna akoi simu gi intention ama yauduna ba ya da ya bra sine tasengna kana moina tawri ba pot me am singa se aduna masi tawroi da bane maramdi akoi da laijari ba yamna south asia gi representative laksare now as a part of India laire, but still we are contributing a lot to the Indian canoni. Magi asset natraga magi canoni am da say in respect of say culture ko koi Manipuri dance UNESCO gi Indian represent tawraga koi canon wori dana aduna then sports ki lamda wero koi adum kano koi contribute tawri dana ko samai tawdana some
ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯐꯖꯅ ꯀꯩꯅꯣ ꯔꯣꯜ ꯂꯧꯕꯅꯤ ꯍꯥꯏꯕꯅꯤꯗ ꯁꯤꯒꯨꯝꯕꯁꯤ ꯂꯩꯍꯟꯒꯗꯧꯅꯤ ꯍꯥꯏꯕꯅꯤ ꯃꯇꯤꯡ ꯂꯩꯕ ꯀꯩꯅꯣ ꯃꯅꯤꯄꯨꯔꯤ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅ ꯊꯝꯒꯗꯧꯅꯤ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯔꯤꯕ ꯏꯍꯧꯁꯤ ꯀꯩꯅꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯃꯁꯤꯒꯤ ꯉꯁꯥꯏ ꯁꯦꯄꯔꯦꯠ ꯀꯥꯏꯅ ꯋꯥꯍꯩꯗꯣ ꯃꯦꯗꯤꯁꯤꯟ ꯑꯌꯥꯕ ꯄꯤꯔꯤ ꯒꯥꯏꯗꯣ ꯄꯪꯌꯥꯗ ꯌꯥꯕ ꯄꯪꯇꯧꯗ ꯇꯧꯁꯟꯕ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯗꯅꯦꯕ ꯑꯩꯅ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯌꯥꯝꯅ ꯀꯩꯅꯣ ꯅꯥꯀꯜ ꯑꯃꯗ ꯏꯝꯃꯦꯆꯨꯔꯤꯇꯤ ꯑꯣꯏꯅ ꯎꯕ ꯅꯥꯀꯜ ꯑꯃꯗ ꯌꯥꯝꯅ ꯋꯤꯛꯅꯦꯁ ꯑꯣꯏꯅ ꯎꯕꯀꯣ ꯑꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛꯁꯨ ꯇꯁꯦꯡꯅ ꯃꯁꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯩꯅꯣꯃ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯃ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯍꯣꯠꯅꯔꯤꯕꯁꯤꯅꯤ ꯏꯚꯟ ꯅꯣꯡꯃꯒꯤ ꯆꯔꯥ ꯋꯥꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯔꯒꯁꯨ ꯃꯤꯌꯥꯝꯒꯤꯅꯤ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯍꯨꯟꯇꯣꯛꯑꯃꯒ ꯆꯔꯥ ꯍꯦꯜꯂꯕꯁꯨ ꯍꯦꯟꯅ ꯃꯤꯌꯥꯝꯒꯤꯗ ꯁꯔꯨꯛ ꯌꯥꯅꯦꯅ ꯊꯣꯛꯂꯛꯄ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯊꯣꯛꯏꯁꯤꯅꯤ ꯊꯣꯛꯀꯅꯤ ꯃꯤꯌꯥꯝ ꯄꯨꯟꯒꯅꯤꯀꯣ ꯑꯁꯤꯅꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕꯅꯤꯀꯣ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯒꯥꯏꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯐꯝꯗꯤ ꯊꯣꯛꯇꯕꯅꯤ ꯃꯣꯏꯅ ꯀꯩꯅꯣ ꯄꯥꯔꯃꯤꯁꯟꯒ ꯄꯤꯔꯤꯒꯗꯣ ꯑꯗꯨꯝ ꯄꯤꯁꯜꯂꯀꯥꯟꯗ ꯄꯪꯌꯥ ꯌꯥꯅꯤ ꯃꯣꯏꯗꯤ ꯍꯥꯏꯔꯤꯉꯩ ꯌꯥꯅꯤ ꯀꯥꯏ ꯇꯧꯔꯒ ꯑꯗꯨꯝ ꯄꯤꯕꯁꯨ ꯃꯥꯜꯂꯤꯀꯣ मधु याद रूल ऑफ अखोई लॉ लेरिबसे फुल्ली इन्फोर्स तो हाइबदुनी अखोई सिदको अदना मोइगी लेरिब खुसु खुलाई म्याम वार्निंग पीरोजु लखतब खगतब लेदना हजिक अदिगे आर्टिफिशियल बफर जोन ग सेम होनरी म्याम सिंग से तौगनु तपते उरुइदब थबकनी हाइबनिदा अदना सिगुम्बा इचम चमना हाइ कांदा अखोइना हारिसिनी अखोइ याम तोइना हाइबदो इचम चम चा थको मतमदा चागी ग्लास का मही के कमान खाइदोकनब ngमगी हाइबदो मदुनि सिंग तंगी लेनरिबा मागी कनोसे मकुंगी मसक्से अदुनि हाइबनिदा अदुना हौजिसु अखोइदि फरेने सेपरेट इमेजेसनु तालोने असि अखोइगी कनोदो मार्शन ऑफ भेनिस की कनोदो हिरालेमा निंजंग ए हाइबनिदा साइलोकने एंटोनियो दा ये सदुममा कनो पियु हाइबा मतमदा पी लौ तो ई मरी ताहनजारोदो ना अदुमंगने अखोइना खुमनिंगिजे फरे पामेन सेपरेट लौरो कोलो मणिपुरी काहन भी यारो सेपरेट इमेजेसन दोने दम लौजरो मणिपुरी एजेंसी का भी यारो हाइबदनी अदुना सिगुम्बा अदुम तारकनी मरमदी अखोइ मसीदा अखोइगी मसेट कनो से याम पाम नत लम करामगी कनो नती अखोइगी हिस्टोरिकली इवॉल्व तौबा कनो ने अखोइदा लेजरप टेरिटोरी इंटीग्रिटी नि हाइबनिदा चिनकुकीबा लाइबा 18th सेंचुरी की अदाजगा सागकिबा का 1855 something अदाइदगा लाखिबा कांगुजिंग सिन्या मखोइगी ओइबा कनोसी लेजबरा सिनिदा अखोइगी हिस्ट्री गाजे लेबरा सिनिदा थेंगना कोइना हंगिबा वहांगदी मालेंगी ओनदि मोंटेविडियो अखोइ कन्वेंशन गा अखोइ पांथोक्तना अखोइ लेग्रबनेबको हारिबा मोंटेविडियो कन्वेंशन सिदा यावरिसि मागी परमानेंट पॉपुलेशन गा लेगदौनी अदि बा अखोइ डिफाइन बाउंड्री लेगदौनी गाइजे सि मोइदा लेबरा सिनिदा मै कल्चरल हेरिटेज मणिपुर गिदी आरिबा कांगलादि करिदगी निंथौ पानबगी मयाम अखोइ मकन लेजरी को निंथौ हुमरा थोके अइबरी को लेदा चचांग कुंबाबा लेदना खोतना अदि मरांग काइना अदगी लेजरी सिगी लेदना सेंट्रलाइज गवर्नमेंट की हिस्ट्री अखोइ मोइ लेगदौनी गा हाइजे मोइ लेबरा सिनिदा कनो अखोइ इदि तुम कनो ट्रीटी ऑफ बेरस का तौदना यांदाबगी ट्रीटी तौदना इवन कनो की एंग्लो मणिपुर डिफेंस ट्रीटी को 762 का तौदना 1034 रिकवर वैली का लाक्तना ट्रीटी तौदना इंटरनेशनल ट्रीटीज मयाम अखोइ द लेरिनेबा अदगी अखोइ डिफाइन टेरिटोरी से आ हेनरी यून की 15th सेंचुरी दगी अखोइ मैप लेजदना अदम मतंग थंग छगांग छगांग कनो पेम्बर्टर लाइन की मयाम बो अखोइ विलियम बेंटिक लाइन गाइना अखोइ अदम लेरि सिनिदा मसे ब्रिटिश रिकॉर्ड लंदन द आर्काइव्स तन याव लेबा पोर्ट ने हाइबनिदा ब्रिटिश कुकी सिगुम्बा करी लेगे हाइबनिदा अदुगा मागी इंटरनेशनल रिलेशंस ता लेगेदौनी हाजे मोंटेविडियो कन्वेंशन के कयात हु मरी दुनी को हाइजे मालेम यानरीबा लेबा अमसे करिनो गाइदो अदु करी लेगे सिनिदा ngसाइगी कुकी गा बर्मा गी लेबा मतमदगी यानगीबा इनगीबा डॉक्यूमेंट करी लई देन मतमदगी ब्रिटिश का इनगीबा ट्रीटी डॉक्यूमेंट मोगी करी लई अतोप लेबा लेतबनी हाइबनिदा अदुना अखोइना हिस्ट्री ऑफ मेमोरेंडम 1980s की मतमदा केने लागा मेमोरेंडम पीरगा कुकी लेम साकदौनी एनीवे लेबाक अमा लेतबा अमना लेबाक अमा ओइनबगी लंबीदा चंगछलपदुदि अखोइ सपोर्ट तौवेबा अदु तौनबो होनबदा मसागी लेजरकैबा लंदम जगह हाइबा तारेको मागी बर्मागी जगह मागी अतो कनोदो होनजौ हाइबनिदा अखोइ सपोर्ट तौगे हाइबनिदा बट द हिस्टोरिकल इवॉल्व तौरका चाहि लिसिंग कया लाबा मणिपुर की अरिमो पोसकसे असिगी टेरिटोरी ददि मदु समना मफैमा मदु मियेंग तारकनु हाइबनि मदु अखोइगी फुर कुंथ्रागा मंगा तरुक लेमिनरिबसे मसिदा अखोइन अकाइबा लई हाइबनिदा अखोइन इसा इशु मयाम तुंगदा अखोइगी असेंगबा अखोइगी चालोन सुरोन थममबदा मदुगिनिदा अदुना हाइबदो मसाइगी मोन हाइदुनी
Martian of Venus ki kanodo ko yum thamisini kanoni Silon Antonio da have sadumam low matam the loro e masi amata da logo dong ya longam gi de na adumang ni mo da ko na hangi se bot made injal libo kangu oigera digi kan induna satlibo kangbu oigera simayam se we are very consciously analyzing and just moving ahead ko adudani akoina ngasi akoina sangjal libo miyam gi ihok se will continue to fight ko adum till the last drop of our blood maram di masi akoi surviving gi question ni akoi gi existentialism gi adum approach ni ko aduna masi yam akoi khang chamina si haiba kan duni thamjani ji ko okay Zamakha tazaboina kuki singna separation day gi thoram pangthokpada Manipur legakna ayaba pikre habisida kugi Churachandpur ne Tengnopal ne Kangpokpi ne sigi di hariba district ahum sigi magistrate singna ayaba pikibani aduda natana hariba akoina pangthokadaba Churachandpur gi Tuibongda ITLF na sinduna pangthokadaba thoram gi sida kugi Mizoram gi chief minister gi mahut sinna lakadaba mahaki advisor su laklaroi wangang bin na ba haijar bada laklaroi haidorapagi paw amasu za yauri sida ma koi yumthang na ba akogi keno state ngaktani masida invitation piruraga lakani haibagi thajaba ma leiramlaga even haiba laldu hama lakani haibagi thajaba ma mung leiramaga ma lak ai laroi ai gi mahutta advisor oina tharake haramaga mu advisor sibo amung la aroi haidana cancel tong thoropuse oza sigi su kari haini lairiba maite mari kuki gi conflict asigi marakta thangnaba state amagi CM ama natraga advisor na laaga warol piraba haiba sisu masisu issue ma lakatra haibagi nungi oiba atra khara di leiramgadaba mali oza sigi matang de usagi landu homa si ko kono bharat ki manungda lal hoba kangu ama oina lakhraga ko MNF ki Mizo National Front ki kari gi mayam la akanda landenga gi matam da ida la aka Mizo National CM gi 60s ko matam da adagi lan hobu bogda tauraga Lusai Hills ki adom dasum kundara matake den kanada Indira Gandhi matamda yard strafing tawdana nai khaidana kanu tawbudagi sariyana tawro matungda election gi electoral process la khibalidana aduga amuksu Mizoram state mai sem gi bani ko adana Mizoram chi su kuki state amani chin kuki ko adana hariba mayam sing atuda ngasai gi neighboring kanu mayam da ngasai gi chin kuki gi karigum kar element sing natraga magi political kanu mayam thammaga di adum kanu gi magi tangdulai taba laini gaina khanjabagi adugi adum movement tawbani adana chum andaki ihosida su kano adum farak tawba haiba tare ko masagi oiba kano du khangjeda bida atopa state ka lansan ko chandana mana America chatana kotana adigi thaoina sigi mayam tawgi mayam laigre mo da akan ba threat and warning ko kano government ya adigi pi ba ko ki ba su dum ko laigre ko asum magi assessment ji yengura kana ma step si dum lalakpa adigi la kono su kana roi do ko kano sahina ngangnara ga su pangang ngang kanguni dana aduna akoina factual remarks documents koi ke ama bs tor nga ka duni dana adu mama yamdu yenga kanda haipedi mahaki oiba opposition do madu kitang yenga kanda mana saninga tabo oiba yai tasengna makti Mizoram budi amu oigre ko mana kanno khona dana ama tawjadana samdagi akoigi siksidungi makhata tawdana ma state ro phangjara kana ingtapna state amona di leijarpa kano mani ko maramadana lemhori ba topa harap manaba kano sinkuki gi issues ni lehori myam se akoigi immigrant myam se Mizoram da loini bag leibisu yadabani atopa Mizoram ama semge sinida moi ngasai kuki len ga laiba kholi myam adagi asoba country amagi mangmanga ga so koi sanglai idina matang da Christian state ama semagi America gi mateng phangi kholi ga tongnari myam se sigi pot mayam si yengkanda ngasai sigum si involve toksalura kanda thoina kanoda khoi moida kanaroi da haiba tare chairak pa khumanga moida mayam lakpada alandu madu aduma filter ngani e blak matam da khoina mangonda ngangak pana chaga mana ngangak ka dori pot mayam do madu adunya ka soka do ba khoi da sauni nganga do ba da khoina khumakudana mana muk chenham leiroi do haiba tare ko su mayam gi kan urum ngani magi dimiri ni helam ngani maram de magi interest magi Mizoram chakot na Mizoram gi ingtapa Mizoram gi oiba administration mayam tawbudo budu
थोगा माना थवैना अमुक अतोपदा इंस्टिगेट तौरगा मरम चादब कया अमदि याउसिल्लुबगी दसादो मा तानि खंगनेबको अदुना अदुगुंबदा मा लागतबनिना खल्ली अदि मथक्ता ngasa Heeyaileima सु हाइग्रे जि लैरिबा मागी टोपोग्राफी मागी हिस्ट्री मागी जियोग्राफी मागी होल कनसी येंगुरा कांदा से गवर्नमेंट ऑफ इंडिया is well aware that this is now they should never give separate administration ko to the Geopolitical people separate administration sungi piro sinida but they have some objective pandam khara lei panam do phangna hona bada they are testing idini say what the Maitai is how the strength of Maitai is and then how the say even mindsets of the communities of Manipur guys say my khara examine to su mali ko my analysis leidna my mayam nainaba mali aduna hariba singasi su nakal amaramdani tawdu yakoi noi naino yai khano yai akoi yoba integrity proof singi yoba proof logi hai tara ka proof lo nai batare mayam si adum kam nainaba sangi maitai gi strength yeng thokpa sangi tawbu di wahan ganu haibani da kana tawgano akoi da balkanization gi kano du akoi da tawgano haibani akoi na haise ko 20th century the Balkan war ha ko 1912 tagina 13 bawda laigiba World War II 1914 ko dagina 1918 bogi marakta swaida laigiba mayam dugi influence ta akoi Balkan state mayam macet akoi Bulgaria da laiba Balkan hariba lamdam kano singa dugi maming lora Balkan state balkanization ga thola kan balkanization means fragmentation macet ta halaga kano kai gi divide in the rule guide British nga matam cha tharam ko akoi naga ko ki tam itself was given by sai kana koki kana British matam the piram bani dana adu hojik nam the organized to kana identity assertion lakoi wane ko adu balkanization gi process ta sai Balkan di peninsula southeast akoi gi Eastern Europe ki kana da lairiba mayam da Albania akoi gi Bosnia Herzegovina ko Bulgaria Croatia Kosovo adi Montenegro North Macedonia ko Romania Serbia Slovenia mayam sing thugai ga mayam da hakong da halaga mi la kaya gi awa pi gi ba mayam do adaga kana de na khan ma mi gi tia ki saru ama do akoi repeat tawna ba tawdina ba ko na ba do so ko sina ba posa amne balkanization tawroi do bani na adu still so ba sakti lai bane khan ba sing na balkanization he cha thai ba di ba urban policy je ko madu akoi well conscious koi boy aduna sing ma yam sing ase akoi da yam toina ka chathar pa da kana akoi masidagi langa thuroi haibani da aduna even ngasi ngarang ni ikui kui da wari sana ba khona ba gi matang daga lairi ba look khara je amada pau haiba amada haida ba ka taw daga ka sai gi aingon ba ton to itorok te ga na pisto ka leidana sigum ba ga tawra kan da akoi masing ga pang da si na da ba khota ba gi ngangna na ba gi kana ga si pik ba kai no ni tawroi da bani akoi masi am mun na khangi ko Manipuri furu CSO lari myam siam phun na khangi sigum se hoi sudok toroi da bani haiba kana si thamge aduga Manipuri apun masaktam ngakpa masigi marakta furu lari ba mayam ko thamani manga taru akoi gi phajana equity and share the growth akoi chakhot minaba aduga akoi gi NRC phajana tawba ko national star of citizen present tawba adugi matung delimitation gi issue ju lairi akoi di khara thene gi dori ko delimitation gi issue lairi le parliament immigration gi pass of gi bani naga do lairi akoi se akoi atopa tripuri syndrome ma na ba haurabani ko tripuri mu kre ko aduna sigum gi si akoi yenga kan da akoi su adugi history da adum satna gi kano mayam impact safu mayam lakani adu akoi laiminari ba phur mayam sing se khangmina ji ko aduna hari ba sing si akoi da yam maru ga pot amani ha ba se ngasi gi laiminari be chin naw sing ni miyam sing ko masi conscious oimina si sini hari thamning ji ꯍꯧꯖꯥꯗꯨꯗꯒꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯕ ꯇꯥꯏ ꯃꯁꯤꯁꯨ ꯊꯥꯗꯧ ꯑꯃꯗꯤ ꯃꯩꯇꯩꯅ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯄ ST ꯂꯤꯁꯇꯒꯤ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯂꯧꯊꯣꯛꯄ ꯑꯃꯗꯤ NRC ꯆꯠꯅꯍꯟꯕ ꯍꯥꯏꯅ ꯌꯥꯅꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 10ꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯊꯥꯗꯧ ꯑꯃꯗꯤ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯦꯊꯅꯤꯛ identity and conflict in Manipur haiba hiram amada pangthokibada maduda phongdokkiba warul amakakni masi maksu dumak khoigi meitai singi yenguragadi amu yamna phaba khoigi khongthang amakakni
ꯑꯣꯖꯥ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯍꯤꯔꯥꯏꯂꯩꯃ ꯀꯩꯅꯣ ꯊꯥꯗꯣꯛꯅ ꯐꯣꯡꯗꯣꯛꯏꯁꯤꯗꯀꯣ anyway ꯃꯩꯇꯩꯒꯤ ꯐꯕ ꯈꯛꯇ ꯅꯠꯇꯦ ꯊꯥꯗꯣꯛ ꯃꯁꯥ ꯑꯃꯒꯤꯁꯨ ꯐꯕꯅꯤ ꯐꯨꯔꯨꯞ 34 ꯂꯩꯃꯤꯟꯅꯕꯁꯤꯒꯤ ꯑꯐꯕ ꯉꯥꯛꯇꯅꯤ ꯑꯁꯨꯝꯕꯅꯤ ꯊꯥꯗꯣꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯌꯥꯝꯅ ꯄꯣꯂꯤꯇꯤꯁꯥꯏꯖꯁꯨ ꯇꯧꯕꯤꯔꯕꯅꯤ ꯀꯣ ꯒ꯭ꯔꯨꯞ ꯈꯔꯅ ꯑꯊꯦꯡꯕꯗ ꯂꯥꯛꯄ ꯀꯥꯡꯕꯨ ꯈꯔ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯅꯝꯐꯨꯗ ꯇꯧꯔꯒꯅꯦ ꯃꯥꯒꯤ ꯑꯁꯦꯡꯕ ꯂꯩꯖꯔꯛꯄ ꯍꯤꯁꯇ꯭ꯔꯤꯒꯤ ꯄꯥꯔꯠ ꯀꯣ ꯃꯅꯤꯄꯨꯔꯒꯤ ꯃꯁꯛ ꯑꯣꯏꯅ ꯂꯥꯛꯆꯕ ꯇ꯭ꯔꯥꯏꯕꯇ ꯂꯥꯔꯖꯦꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅꯤꯗꯅ ꯁꯤꯒꯁꯤ ꯈꯔ ꯑꯗꯨꯝ ꯈꯨꯠꯂꯥꯏ ꯑꯣꯏꯅꯒ ꯁꯤꯖꯤꯟꯅꯕꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯅ ꯍꯦꯛ ꯆꯥꯎꯋꯤꯗꯅ ꯈꯟꯅꯔꯁꯨ ꯅꯣꯡꯃꯩ ꯄꯨꯊꯣꯛꯑꯒꯗ ꯈꯤꯇꯪ ꯉꯝꯕꯩ ꯐꯤꯕꯝ ꯑꯗꯨꯝ ꯂꯩꯗꯅ ꯑꯗꯨꯏꯁꯨ ꯍꯥꯏꯔꯁꯨ ꯌꯥꯏꯗꯅ ꯅꯣꯡꯃꯩ ꯄꯨꯊꯣꯛꯑꯗꯤ ꯑꯗꯨꯒꯤ ꯀꯟꯁꯦꯞꯅꯤꯗ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯉꯤꯀꯣ 17th centuryꯗ ꯂꯥꯛꯈꯤꯕꯅꯤ ꯊꯥꯗꯣꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯦ ꯂꯨꯁꯥꯏꯔꯣꯝꯗꯀꯣ 18th centuryꯗ ꯃꯅꯤꯄꯨꯔꯗ ꯆꯪꯉꯛꯈꯤꯕꯗꯒꯤ ꯃꯈꯣꯏ ꯂꯥꯛꯄꯅꯤ ꯁꯤꯗ ꯈꯣꯡꯖꯥꯏ ꯍꯥꯏꯔꯒ ꯂꯩꯔꯝꯕꯅꯤꯀꯣ ꯑꯩꯈꯣꯏ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯌꯥꯏꯀꯣ ꯍꯤꯔꯥꯏꯂꯩꯃ ꯑꯗꯨꯅ ꯃꯥꯁꯤ ꯂꯥꯔꯖꯦꯁ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯩꯔꯀꯥꯟꯗ ꯃꯁꯥꯒꯤ ꯀꯜꯆꯔ ꯌꯨꯅꯤꯛ ꯀꯜꯆꯔ ꯑꯗꯩ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣ ꯂꯩꯖꯕ ꯂꯦꯡꯒ꯭ꯋꯦꯖ ꯂꯩꯖꯕ ꯄꯣꯠ ꯑꯃꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯥꯗꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯦꯛ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁꯦꯂꯦꯕꯁꯇꯒ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯇꯝꯃꯤꯗꯅꯀꯣ ꯑꯗꯨꯅ सिगुम्बा मयामसी अखोई याम मुन्ना अखोई अदुम मसी हिस्ट्री लेजबनी मखोई तोंगाना मखोई धर्म लाक्सबनी 1950s को 56 के दाइदगी मोय अयाम्बा कनोसी क्रिश्चियन की कनोरमदगा लौरखिबगी कनो अखोई लाखरबनी को अदुना सिगुम्बा मयामसी येंगाकांदा अखोइना खोंजाई हाइबा कनोसी अखोई कम्युनिटी इसिनी नाउसिंगेना अखोई लौर लाइबनी को अदुना इवन खोंजाई लान गाना जिंगना अमु पोलिटिसाइज तौरगा 1917 to 1999 की को एंग्लो कुकी वार गाइ तौरगा तोंगा कुकी की कना सेपरेट कंट्री सेमबगी लान ने उहनगिबदो मतमदे स्टेट मणिपुर की कनोनी डिमांड तौरखिबा फोर्थ लेवल हाइबा तारे को फोर्थ लेवल की मायोक्ता मणिपुर मियाम लोइमक अमतो पांगी नते को अदुबु कॉलोनियल कंट्री मैम दा अखोई चथबा लमदा सरुक अमो ओइना मणिपुर जो फोर्स लेवल मैम थागिबदगी मती मसीदा हौनबा पोनी इवन अदुदिदा ngसाई खोंजाई जिंगना ब्रिटिश की मायोक्ता लैहिबा अदुगुम्बा चैलेंज तौबियो पोसक अमखकने हाबनिदा अदुना खोंजाई लाना अखोई दुम खंगनरी को ngसाई कॉलोनियल फोर्स अमगी कनोदा बट खोंजाई जिंगना सोंगगिबदो नॉट ओनली फॉर खोंजाई खतगी नते हाबदिना मणिपुर की फोर्स लेवल थाबा यारोई हाइबा कनो दुनेबा होय निंथौ लोकथोक लोकसोक तबे चिंगाखम याइमा बि याइमा को चिंगाखम सनाजाउबा को चिंगाखम सनाजाउबा कोय अदुम दुदा लीडर अमा ओइबगी रिपोर्ट कोई श्याम सेंग अदुम लई को अदुदा होय नाकल अमरोमदना निंथौगी मायोक्ता कंसिडरेशन चटपा लई बट अदुगी खोंजाई लांदुगी मास्टर माइंड हाइबा तारे ब्रेन चाइंज चिंगाखम सनाजाउबना ओय कांदा फोर्स लेवल की मायोक्ता हौगिबगी कनो दुसो अदुनी हाइबनिदा मणिपुर मियांगी ओइना फोर्स लेवल थारो हाइबगी इहोंगनी हाइबनिदा मदुबु कुकी की कंट्री अमा सेमनबा लान हौबनी एंग्लो कुकी वारनी का हाइबदो मदु हिस्ट्री द लैते हाइबनिदा कोई जो पोट अबनी हाइबनिदा कुकी सेप 1820 कतंगदा ब्रिटिश ना थोलिमनी अदुगी अदुगी ममांगदा कोई कनो लैगिबदा हाइबो अदुगी कनो हिस्ट्री लैते हाइबनिदा अदुना आइना डिफाइन टोंनिंगदी हिराइलेम को थादो कम्युनिटी इज द लार्जेस्ट कोई ट्राइबल कम्युनिटी अमोना कोई इंडिजिनस पीपल एज अ खोंजाई ओइना लाखिबनी हाइबनिदा बट दे आर नाउ हाईली politicized by those immigrants को who came say after 1951 की मतुंग लाको मयामना मसाई कनोदा मोय पोलिटिसाइज तौबिरे तोंगान बा कोई एजेंसी मयाम गा मोय नेक्सस लेरगा हाइबनिदा अदुगा मणिपुर की कोई लेजरीगा फ्रूट की मयाम यार खिदा डिवाइड रूम पॉलिसी तौरकांदा मणिपुरी आइडेंटिटी दा अचौब चैथेंग पीरे हाइबनिदा अदुना मखोय मदु कॉन्शियस ओइरपदे खंगकपदगी मखोयने एनी कुकी ट्राइब लौथोकदबनी गायन हाइब कइनो एनी कुकी ट्राइब 1951 की मतंग शेड्यूल ट्राइब की करीगी गवर्नर्स की ऑर्डर नी मतुंगिना मोय कनो शेड्यूल ट्राइब ता चलखिबगी अदाइदगी मसाइगी कुकी ताम लेजरे यारे अम तौरे फिम लेजरे एनी कुकी ट्राइब का सिदपु करी हारिनो आजे अखई मदुनिदा मदु मद नाति चादी हाइबा कमियांगी ओइबा लई सरकार की फिलिपसु लैग्रे लखथोकनि हाइ फिलिप लापसे यामना फई मणिपुर की टेरिटरी इंटीग्रिटी दा खोंजाई सिंग अदुम यावर लापनी को अदु हौजिक मदुम मखा चथगनि हाइबा सि फई अदुना लोइमकनि अयाम लैबा कोम कोइरेंग चिरु सोथे लैदना अयाम लैमिनरि मयाम सिंग से तसेंगना कना फ्रीली
kana akhoi gi wishes haiba tare akhoi gi will haiba tare madu phajana kana akhoi na hangagadi they want to live together ko ka malam di uina le rakpani na charong morong na dana akhoi leimina rakpani na sigi loi leimina ningane ba adu matam gi ki bedagi ko asi hairo gadi si group nes kana tongni ko ni ga adu maya ma tobi bedagi ne ma akhoi asi tori suma se akhoi kan nan thok na bo hona ga da bani men mai te itself akhoi 33 adi gi mang de khoi leram de 33 adi da salai tare da atho fu maya punjal sem gi ne aseng bai di mai te akhoi si akhoi di atheng mu kangu lak ba hai ba tare Manipur the full contract tare ni pangi ji mayam je akhoi de loi na yaw indigenous ki kana myam yaw kangu ni aduna we have our responsibility akhoi feel tori ni akhoi sacrifice tori ni mayam akhoi na akhoi al summa basu isni naw sin la la kan de ko ngak pi ba na ta nung sibi ba mayam akhoi kana da lei ba se mase still akhoi lei ga dong ni in the meantime akhoi singna di ya de ko maram dana akhoi kan batai haibadu gi ni akhoi longnari ba thodang ko aduna maitei je as a single community you know lobu ya de is amalgamation of all the different ethnic communities of Manipur ko indigenous people mayang gi kanona brat mayang gi hoiba kanona punjin bane nan loge ko aduna akhoi simyap se khangmin raga wakhan khamin matam da akhoi da kisi khena ba loi ko koi punna changsin minagani fight ong minagani we will win the objective ko asini Heeyaileima chai thamge za zagi khigi Kashmir ki Palgam da thokiba terror attack tu gi matung makha ta boina tongan ba government of India na haidi makoi ne lakhot ka ba thodang kya ama lakhot kre maduda even Manipur da bo habidi Bangladeshi madi Pakistani leibra haba khandok pagi khigi step se hau krabani khoi Manipur police na masi gi matang da mu sida khoi paw ma mu sida yauri se India na Pakistan gi mathakta landarabadi Bangladesh na North East India gi state taret mak lauction gadabani hai kre haidana khoi pauji khoi marui headline amasung yauri azama sida hauzik yam akan ba khoi tongan ba khoi kainoni makoina tawgada ba tawroi da isingi matang thobo yauri khoja masida Bangladeshi amadi Pakistani yawra hadana Manipur da masigi thigat ba khoi hau kare masigi terror attack sina maram orakanda aduma Bangladesh hai masigi kanu se dum chathadana leibadi mu yumthang na ba India khoi Bangladesh ka yumthang na ba khoi North East ki state tarik se Bangladesh na lauction gani ha ba threat magne boja sisu masina su kari impact lak pa ya bagi kenu se oja kamai ta wi na tam chedani masi adum kanone oirakli ba historical process amada adum asumba jing adum thorkadaba poni ko ade magi reality oirakpa mayam sing adudi tawriba thabuk gi action and reaction gi makha ju poli ko magi kana capacity magi kana potential mayam ni yumpham moi ko aseng bai di ka sai gi masi geopolitics sai bado adugi yam chawba sarup amani ko aduna masidi da koina yamna su neina ba hokre aduga mapung oina koi gi se unipolar bipolar leramdagi Russia USA dagi unipolar laktana Americana paidana sum laksalak ko then hojina emerging power da China thoksilakpa ko China gi amna fast kano growing kano laksalakpa atopana kalam da Japan gi kari gi mai kano am yauksilakpa involvement yauksilakpa myam leidana aduna sigi geopolitical noiba approach mayam je historical process adum thoga lakpani ko adu hojikti South Asia gi sahi amona China gi aggression achoba laksalakpa India itself su magi 1991 side gi liberalization ga sangsala kana magi to anami amada tawraka ma jo atop power amani gaina emerging nation amani gaina tholakpa ko tana Modi gi matam sida leba country me am chatana international relations me am semkalaga masi semkala ibane ko youth da focus pi dana ko tana magi to an strategies me am local ibane sigi matang sigi saru ama oinani hojik la iba international politics ta even akoi sidi da America gi interest la idana Christian satma me am Christianist na sema kanda American presence adu yam distinctly la hala kanda China thengna ba khona ba mayam gi akoi la ini ko Indian Ocean Basin na ba khona ra ibni China na Basin khona Kaladan project ki process la lai sigi wari mayam la posak ni then sai gi
kanogi kanosi lakshela ko matamda ngasai India dagi mari pharamba Bangladesh mari phalakta prime minister Hasina sona sela ijini ko adagi samai tawdana Bangladesh India mari phalakta Pakistan ga samai tawdana Pakistan masama kiju ngasai gi Kashmir du ma kiju right lejaba ma gi article 370 ga leidana ma gi history ken kano ma masai constitution lejana lakshaba khosaba ko even UN na plebiscite taw miyam gi kano nepu ga na lakhi gi ko yunagar gi kari gi tawgi ba maina sikim gi kari gi mai miyam gi wari pa low hare ga low gi da ba ngasai gi sai nga yen na ba dum lakpa leiba ama werki ba ko aduna bu POK adagi Pakistan Occupy Party ada IO kano IO ke na lai ba ka sai gi leidana Indian Occupy Territory adagi kano Pakistan adai China da Ladakh lakhi ba chayen na ba sayen nga yen na ba gi history ma da leija ba da adum le ka pol amani aduna kano sai gi self determination gi movement am sangjal lakpagi adu thengna ba da mai area da angam ta na ba da ko mating pangra ka India China gi yam long kano si prolonged rivalry sai ba ta ne je la ga ki muknar ga lakpani asigi history ji masidi na kan gi lebak sing tongjunar ka ni ko tongjunar ga mai history semnar ko gi part amani hojik lai se aduna ni masai Pakistan and Bangladesh in alliance lakshala kanda asana kanda India Pakistan gi potu mungna ba matam da sona kanda Bangladesh na si Pakistan phoda la kanda north east da so impact ka gi leidana gi bottleneck ki kana da gi Siliguri corridor sai ki kana man lakani ga tongari ba leidana si adum kanoni masing rangi wana te ko adum impact ama lakani ana adum lainari bani if realities thabagon thoga di si gi pose adum chumakani adu bu hoi now sakhol bani na khara diplomacy ni si yang wangna bani hojikti aduna direct kusukulai gi lamlom na di sangyan bi muta diplomatically la akanda adum negotiate torakana mai magi oiba Mungnaba Hybatare and Malhanba, the Pangan to Kara Utona Kanda, Dum Kara Lagidra, a Kaliko, Mami India, HFC, Masana Su, Pawati lady, and the Taragasu, the Magi Alliance, Miam Lakanda, the Pakistan, the line at the Ngamnia Su Yadiko, the Pakistan Sueta in the other Lanta by she and Tote. But among Magi for against Miama Laidana, Husum Haineridana, even Nangi, Pahalgamgi case, the USS R and the Kanosu USA put India that them Pulliga and hide in the bomb. Sagi Xenophyte Poto Nida Yadrishi. Like a cookie, Kanaziri, the cookie, Naga, Toroga, Nang, be Kanoa, Angang Yamon, being Orga, the high like a cut the Halising Tada, can Xenophyte in Sigum say, a city Malaying you in the Ladybird, Markana, Mu sing Namasi, condemned to we have Nida, Xenophyte City. I do perspective than in the Pahalgam that Hoki Badu. Asagi ta ya misam yamda padiki wargi touristing da atamna magi combatant masen ko contracting party masen fight tong no nataba misam yam civilian population da attack tor opacity ko isu dum condemn to vidana sini aduna sigi part masi koi yeng basangi ko Heeyaileima aduna is a part of geopolitical strategy ni koi masi kanoni adum kholai Tawduna launch on Ragadia Sumba, Masiki Hari, possession them Lakani, but diplomacy from the Sangala Kanda, Masida Hena, Kogi, Nerakini and Kaliko, Maram the mission Apikpa, even Israel and UK and the Gi Kanogi, Russia, UK and Kwa, Israel and Palestine, you are Louis and I did enough. Nakan the Magi Alliance, Mission La Akandako, Aduni, Korop Pandaki Wari Dunida, Mammy Mission Laknavado, Pick Pasaugi, Open City, Hosiki Trabnida. I'm interested in Mumori Alliance and Rapam Lapanina. Adu. We are to be very conscious about our situation, our position. Manipuri sing na Hybatareko, Fulp sing na, elite sing na, Lajariba, leaders sing na CSO, Mayam sing na, Hyba sing, consciously, Masiu Masisu, Kanaje, Naina Hobasangi, Yana fanaticism, Hybatare, Yamna,
ꯑꯄꯤꯛꯄ ꯑꯈꯨꯕ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ thought in the belief system ꯑꯃꯗ ꯏꯁꯣꯔꯗ ꯀꯩꯗ ꯀꯥ ꯍꯦꯟꯅ ꯊꯥꯖꯕ ꯑꯃꯗ ꯆꯪꯁꯤꯜꯂꯀꯥꯟꯗ ꯑꯁꯥ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯍꯥꯏꯔꯤꯕ geopolitics ꯌꯥꯝ ꯀꯨꯞꯅ ꯅꯩꯅꯕ ꯆꯪꯉꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ indigenous population 53-54ꯒꯤ ꯃꯔꯤꯁꯦ ꯃꯁꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯆꯪꯉꯤ ꯃꯁꯤꯒꯤ ꯃꯔꯤꯁꯤꯅꯕꯨ ꯀꯥꯏꯗ꯭ꯔꯒꯗꯤ no power can destroy a single point of Manipur ko Manipurgi full ttaruk leminariba asigi mari asibu kaihandaba sai lisang sina kaidana lakpa se masibu kaihanba daba ngamagadi kaidongai da su gano malengi sakti amatana Manipuri kanoda sanama phayema akoi kaiba ngamoi hai wakal thajara thabuk singin binasi hai kano sini dia ko. Okay, thank you very much. Am nungai je usang asigi Impal da pongba tongan ba pauche singi marui ba headline sing khana basida ko yoja Bhubol na isagi achin ma matam khara kajitang kaithok piduna oja ge ba tongan ba mo thambi bagi da mukta han newtv gi mai kai de gi oja ba thagat pa phongdok chari loina na mieng tabire ba khwai puna mangna khoi news analysis akhoi analyze tawgi matang asi loishin baga iroina na akhoi gi ngasi mak akhoi 2023 gi May gi tang ahum dagi hauraga ngasi gi 2025 gi May gi tang ahum sida chahi ani chupna pharabani masida khoi gi kokomi na sindana khoi gi people convention nama pangthoi masida kokomi khaktana tana khoi gi folks na su amuko na su khoi gi achetpa ware firep lomina si haba warol kaya ma message kaya ma miyamda thamli aduna hariba numit asi khoi yamna nungaitaba khoi ngasi thoiba miyamna thengnariba awabasigi haurakhiba numit aduguma numit amakhakni masida khoi civil society organization singna lauriba thaudang asida khoi khudingmaksu ai isa individual khudingmaksu leibaki damakta khoi integrity gi damakta khalaga aina lawam thokpa thaudang si lomina si haba warol si thamjaba loinana masigi winadi mieng tabiri khwai punamaki mafamdagi kainana baya thangni jari pinabirasi. Welcome to Uttaranchal. Step into the realm of Assam Downtown University, where we encourage success, experience the pinnacle of academic excellence, and live your best days. The Happiness Program is a program for success, peace, and strength. If we attend to our breath, our whole system gets rejuvenated. Manipulating the breathing, you can change the emotions.